ơi nâng hình nó mi hè cái nó sai thang cái lục thôi là mami tu lục thôi đi buồn rồi mami tu lục thôi đi à mami ấy uống cái sòng cái đấy tu không cho ai phàm gì bây giờ cần phàm cái gì các thứ là thôi rồi các thứ là thôi rồi bây giờ xuân rồi một không bay đi một bay đi đúng không một này mà bay một không gì không đi lục thôi là thằng lục xem ạ 한도 아치 한도 거 한도 두는 까나는 푼 단자시다 Khudong thado ko nuko thado ko niko Khudong he yam nuji si thado kinowa thado 자네 보다 이제 열봐 네 뜯대다 거 si 먹게 더리 깍 틀어 si ka salo thang quỷ nó sang đi mình này thằng ai mày tìm mình này thằng này chịu là thuốc à thado 지라 thado nang kan to thado ya thado 진다 레저로 이게 가운 봐봐 gian tar mani wa social media dagi lakhot chaba yamna thajane oiriba paw khra ahan mada myamna thamjage ngasi ahingi akam nonglei nungsit aduda nambol khori phaba singmang da yum ama humdo khraba video footage amaga loina social media da thakana ragli myam yeng taminasi ngasi phone na tungan ba manipuri sing ama sum thokiba thowa thok sing dagi maru bi paw sing ga saraga manipur top channel gi mai gi myam sida dagi ahan da sai taruk da taraga ni midang gi dun maram boira kana covid vaccine yam da yum taraga gi mathakta akan dcgi aina aya ba monga takan ba thok leba si gi oina oiriba paw man ma tan covid duga nungsit aduna maram oiraga nune district ki manusana mabal to khana su electric taraga pop gi mai angang sing oina paw covid vaccine covaxin seasonabada the controller general of india dcgi na ayaba pikre panel asigi mai ke digi mamang sai english ngani kun ga mathogi december covid vaccine covaxin si sai taragani thoi mathak taraiba angang singi emergency oina seasonabada ayaba pikrabani sai taruk tagina taragani thoi phawgi manung da leba angang sing vaccination tawbada safety data yauna vaccine adu kapraba matungda kari effect lakpa haibegi data sing submit tawrakna ba company da khan khibaga loinana hairiba data sing adu numit taraga mangani ki khudingi tha ani duga tha gi oina tha manga chupna analyze tawgani haukiba april 13 da DCGI gi subject expert committee gi mekedigi covaxin vaccine asi puthokliba Bharat Biotech ta sei ani dagina taragani thoi phawgi manung da leiba angang sing kapagi ehen data sing adu pirak na basu khan ba dekhrabani masigi iroinana panel asiki mekedigi sei manga dagina taragani thoi phawba da leiba angang sing gi oina biological is covid-19 vaccine Corvaxin asi emergency goina sejanabada ayaba pikrabani hainasu pawsna phongdorakli makasa tarak poina to papaw mana zerang rongi organization singna NSCNs GPRN ga unakre zerang rongi frontals organization Assam Manipur and Nagaland AMN zerang rong unions AMNs all zerang rong students union AMN amasum rongmai naga students organization gi delegation amana NSN GPRN gi President Generals retired Niki Sumi amasum lub asigi ato ki launcher ino stations lamkang si Dimapur da unakre hari delegation aduna NSN GPRN gi lusing masinga yamna positive oiba mono wari sanaki baga loinana naga society gi section kudimak ta santi amasum unity thamnawi gi phirep session ki loinana NSN GPRN gi mekedi gi tribal leaders sing aduda lub asina ahanbada unity aduga ani subada waroi sin gi damakta aset pa phirep lei haibidu sapsana thamki
collective leaders sing naga sing khundari ba mafam sing da leiriba naga miyam na samana ba spirit amaga loinana naga sing gi hak sing adu phangna ba khona mina ba sangi tribal lusing ba sing adu da apun ma naga amagi da ma khona na ba taksil naga civil society singi lusing ba sing na naga miyam na pamli ba ama toy ba pandam adu phangna ba mapung ba thongdang launa ba su khankhit Zirang rongi delegation aduna naga miyam na pamli ba santi amasum unity gi dama solidarity uladuna matam sanglaba naga political struggle sigi warroisin am purakpada sagat pasuk phongdoram khi haina pausna phongdorakli atopa pawamana Assam police amasum army na alpha I gi camp ta spy oina thajin khiba amagi confessionals statement thadokre Pares Baruana lusingba alpha I gi camp ta spy oina Assam police amasum army na thajin khiba miwe amagi confession statement lahulu osina thadorakre aduba Assam gi senior police aduga joint commissioner of Guwahati gi thopuriba parta sarathi mahantana di wafam adu yamna kana yaningda ba phongdokre alpha na thadurakiba confession statement aduda Assam gi top police official amasum India gi army senior officer singna alpha I gi camp ta spy oina tharakhibani haiba miwe dugi mamingna Sanjib Sharma kawi Assam gi baihata sari ali dagini Miyashina Pikiba Mahaki confession statement amada Assam ki Joint Commissioner of Guwahati Police Partha Sarathi Mahanta Amasum Srinagar posting tab senior army officer Dunumani Shaikyana mission amaga loinana alpha aida join tonaba tharakibani loinana senior police amasum army official adugi maikeidigi magna alpha I gi camp ta leiringai da lahulu badugi manunggi ba akupa information sing collection tonaba madi tungan mafam sing da leiri lahulu basigi basing manga takana ba akan ba instruction pirakhi spy Sanjib Sharma na makhatana haikibada para commando da leiba mahaki manaw nupa ama Manipur da leikidaba sai marigi matungda Assam police ki top officials Partha Sarathi Mahanta amasum army officer Dunumani Shaikya gu unaki matamadu da top police officer Partha Sarathina alpha I da yauduna mahaki manaw nupagi laman singna ba khanki loinana mangonda sinari ba mission adu mai pak patarabdi lupa crore ama pigani haina su thajba piki alpha I gi camp ta spy oina thadringa gi mamang na makpo martial art amasum numai kapa ningthina tambiki Assam police amasum army na sathariba thawong sina government amasum lahorup ani asigi marakta peace talk sa thaba yai haina thajaba ma leram kibado hena nunang ba puwale hari aduma po alpha aina maral sidiba Assam gi senior police officer amasu oiriba Guwahati police ki joint commissioner Partha Sarathi Mahantana alpha I gi wapamatu yamna kana yaning ba phongdokre maki mekedi alpha I gi camp ta kanagum amatabu spy oina thakibalaiti matau kurabna maki maming pakshilakli bano haibasi khangmangamde police ki oibana mahakna miyoi kaya amaga unaki unai Assam gi Kamrup district mahakna leiringi matamda alpha aina spy oina tharaki hairiba Partha Sarathi Mahanta hairiba miyoi si unarambe adubu mahak ningsingbadi ngamde haina phongdoki padma yabadi haukiba thakragi matamasida Assam gi masak nairaba miyoi kaya ama alpha aida join tawkibadagi state sarkar nungnangba kaya leiribani unofficial statement amana sayesida Assam gi youth saniga kungumdoi mayum thadok lahulubasida join tawkri hairiba development asi Assam da Himanta Biswa Sharma minister oina wasak lawkraba matung ikan kanadana hokibasai English nganiga kungumathoigi me thara lahulubasida unilaterals 6 fair lauthokraba matung dani haina pausna palakli Makasa Tarapoina to Papam, Russia gi rockets in Europe quite is our nuclear plant matak pairi. Ukraine gi state na saliva atomic energy company na Fongdo Kivda, Russians missiles in Europe quite is our Ukraine Katang make a deliver power plant matak yamna nemna low altitude pairi. Russian Landara Paduna Maramoerga nuclear gi amangata amatolapaya have a from Fongdoki. In Gortam na khwaidagi noba warning adu piraduna Russia ga thengnaba lani khudong thiningai oiba map wafam sing pankibasi hauzik diftoraba Sonobel's plan na thokiba malem gi khwaidagi sathiraba nuclear accident gi sei kuntra ka taruk suropgi kumondani matamadura levado soben Ukraine oirami sohaki